Matamgi Manipuri Wari channel asibu tambiriba khwai pumnamakpu taramna okjari. Ngasisu amok mahausagumna puduna lakjari Yak Laobi Afaobi taramari suba tangkak mayam punna taminarasi. Elina makutta kananomna pharakpaduda mapido makutna mana haiphet sat taithuklaga maning onthokduna yenglakpada liksina oirami. Kaigino laaga changamdana mujit kitawide ha aina nang kaurisai la amaga chatnabanena kanana haigeba. Elina kapubagi makhongadu siri tapna khumlaklami. Aina leibagi kai khanabano. Liksina na taptharaklaga nangna wakhalamada jatkidori ngaiko phasana wari sakisi. Haina ringai Edison do tapna changsilai. Aduga nungaitana Elina da yenglaga mamaido makada hairak nontharaga tapna Eli ai nafamda yamlankre aina nangi asing manungsibadu su khangudre ai ngasita nangi thamoido masak mana kangi aina leksina bo supna tagi ai gi warpa ngamdraba mitsigene apa mana ngaw boiramle ai ngasidi leksina gi mapamda lale saijara mabane magi so singlaba nungsina balai nang adumna warauduna jatkinu. Makoigi marakta lakpada lenchien masu yauramli maningdagi lenchien bana. Elina pumnamakse misunderstanding amani hainingi. Leksina di adugumba mina di nang khalido lale. Elina made matamsigi yaklauna phawjaraso mina mabu aphawbini tawngambini hainane urabaso made asing manungsibagi sakpham oiribani. Elina do ngasai makai nungairamdabado makoigi wahai kharasi daruraga haujiktada nokfik tawraklaga khumlai. Lanjinba haujikti ai pumnamak khangi. Leksina nangsai bungakpiu ko ai nangbo khodaksida lana laurure. Leksina nokfik tawraga karigi lanbano landi. Elina haujikti aigi thamoibo noi masa khanglidana aigi nungshiba mahakna aigi mangda lengdana leplarido yengo. Asi hairiga makutuna lenchienbada khudombi thilli. Edition lenchienba Elina punna noi. Leksina na amuk makha tarai. Hayengdagi mi machangkhrani aduna ainane ngasi se sakhangnan boinane noibu kawani. Ado thengi chatlasi. Elina satapna asumna lenchienbaga leksina ga punna chatminakre. Aduga Elina na Edison gapuna garden amada laktuna faminarami. Edison tapna Elina da yenglaklaga. Elia. Elina sa ikaina tapna khumlai. Nangaingon na sawbra. Ay mo warobra. Sawdi karigi sawduino. Nangi thamoibu wahanbagi. Elia ayam lale na famda. Se ay bu phuo. Se nakhutuna ne penjubaw ay bu phuo. Edison do mabira chena Elina gi makoto paidana magi masada thailami. Elina makoto loktoklaga yarise kaino tawridubo nungaide dumhain tawno aine kaisu sawningba warauba leiti aidi nangne gi thamoi masa khangbirakpase masimo penba nungaiba ni sodre ai sirasu ya haiba loidringai Edison Elina gi machinda magi makoto thamlaga melai. Edison nungsina yenglaga adumai haino nungshibi. Elina do nungsibi kaina khangkau kaurakpadudadi ikairaduna saujinaraga cho masaksiga nungsibi kaina ga kauradana khangnada ngaina sida. Nangbo aingange khangdrai se o asakoina message thanariba cha tawriba mayam se ai masa khangdraba ko. Elina baithokduna adu haibanati Nungsina bahaywani. Nungsina rasidi. Elina do noklaga Edison gi maring jumda haifet makutna tharaklami. Aduga amok makha tarai. Ado chelasi thingi. Ai mamada kuiro oina hairami. Oren cha tawnasiko. Ngasidagidi bit yam laitui mali khangnong nungsirakpajida. Elina ikaina. Somda shu lanchien baga leksina ga do punna lakminari lanchien bana. Bem, kaino? Paukhom faude wa haido ko tali asingba. Haining dadi to kaino? I don't take your husband. Lanchien bado hauna nungthoraklaga. Kari English na nangidana. Ha, ai di sidoreda.
ꯒꯥꯔꯤꯒ ꯊꯧꯕ ꯋꯥꯔꯛꯑꯦꯀꯣ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕꯒ ꯉꯝꯗ꯭ꯔꯦꯃꯤ ꯑꯥꯔꯊ ꯈꯪꯗ꯭ꯔꯕ ꯍꯥ ꯍꯥꯏꯕꯤꯒꯦꯁꯦ ꯅꯪ ꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯈꯪꯉꯕ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ ꯏꯁ ꯑꯗꯨꯅꯦ ꯑꯩꯁꯦ ꯃꯤꯃꯥꯡꯗꯒꯅꯦ ꯂꯣꯜꯂꯛꯀꯅꯨꯀꯣ ꯑꯗꯣ ꯂꯣꯟꯒꯦꯅꯅꯦ ꯂꯣꯜꯂꯤꯕ ꯃꯤ ꯃꯃꯥꯡꯗꯁꯨꯅꯦ ꯑꯗꯨꯝ ꯂꯣꯟꯅꯩ ꯑꯩꯅ ꯏꯪꯂꯤꯁ ꯂꯥꯟꯅ ꯂꯣꯟꯕꯗ ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯆꯤꯟꯗꯣꯏꯅꯣ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯦ ꯏꯋꯥꯁꯨ ꯂꯧꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯂꯤꯛꯁꯤꯅꯥꯅꯤ ꯈꯪꯉꯦꯗꯅ ꯂꯤꯛꯁꯤꯅꯥ ꯊꯣꯛꯆꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯏꯗꯣ ꯐꯠ ꯀꯥꯝꯈꯠꯂꯝꯃꯤ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛꯀꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯏꯁꯦ ꯌꯨꯝꯁꯨ ꯌꯧꯔꯦ ꯀꯨꯝꯊꯔꯣ ꯑꯅꯤꯗꯣ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯒꯦꯠ ꯍꯥꯡꯗꯨꯅ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯏꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯕ ꯏꯕꯣꯍꯜꯁꯨ ꯊꯣꯛꯂꯛꯂꯒ ꯍꯪꯂꯛꯂꯝꯃꯤ ꯍꯥꯏ ꯅꯣꯏꯅꯤꯗꯤ ꯀꯥꯏ ꯌꯧꯔꯨꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯉꯥꯏ ꯉꯝꯗꯗꯅꯅꯦ ꯆꯥꯛꯀꯁꯦ ꯂꯣꯏ ꯆꯥꯊꯣꯛꯑꯕꯅꯦ ꯋꯥꯔ ꯁꯤꯃꯤꯇ꯭ꯔꯤꯗ ꯀꯨꯏꯊꯥꯔꯨꯕꯅꯤꯗ ꯗꯦꯗꯤ ꯍꯌꯦꯡꯗꯩ ꯐꯪꯉꯔꯣꯏꯅ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯦꯅꯤ ꯆꯥꯛꯇꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯍꯌꯦꯡꯁꯨ ꯉꯟꯇꯥ ꯆꯠꯇꯣꯏꯅꯤꯅ ꯈꯔ ꯉꯟꯅ ꯍꯟꯈꯤꯅꯕ ꯂꯟꯆꯦꯟꯕꯅ ꯏꯕꯣꯍꯜꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯄꯥꯕꯨꯡ ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯈ꯭ꯔꯕꯣ ꯆꯥꯈ꯭ꯔꯦ ꯅꯣꯏꯅꯤꯗ ꯉꯥꯏꯔꯦ ꯅꯣꯏ ꯃꯃꯥ ꯍꯣꯏ ꯐꯤꯂꯝ ꯌꯦꯡꯍꯧꯏ ꯄꯥꯕꯨꯡꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅꯅꯦ ꯌꯦꯡꯉꯨꯒꯦ ꯅꯣꯏꯅꯤꯁꯨꯅꯦ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯎꯀꯣ ꯌꯦꯁ ꯗꯦꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯂꯥꯝ ꯀꯣꯠꯁꯤꯜꯂꯤ ꯏꯕꯣꯍꯜꯅ ꯅꯣꯛꯂꯒ ꯍꯩ ꯃꯁꯤꯗꯤꯕꯀꯣ ꯏꯀꯥꯏꯗ ꯈꯪꯗꯦꯅꯦ ꯁꯤꯕꯣ ꯂꯟꯆꯦꯟꯕꯁꯨ ꯇꯣꯏꯅ ꯁꯨꯝ ꯂꯣꯏꯅꯔꯕꯅꯤꯅ ꯀꯩꯝꯇ ꯀꯣꯏꯔꯝꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯃꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤ ꯍꯧꯗꯣꯡ 4-5ꯒꯤ ꯃꯃꯥꯏ ꯄꯥꯜꯂꯕꯅꯤ ꯏꯕꯣꯍꯜꯁꯨ ꯂꯟꯆꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯛꯂꯝꯃꯤ ꯂꯦꯛꯁꯤꯅꯥꯗꯣ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤ ꯅꯪꯗꯤ ꯍꯨꯏ ꯀꯌꯥꯒ ꯆꯤꯟ ꯄꯥꯜꯂꯤ ꯍꯥ ꯑꯩꯈꯣꯏꯗꯤꯅꯦ ꯄꯥꯟꯖꯗꯤꯌꯦ ꯍꯧꯗꯣꯡ ꯃꯃꯩ ꯄꯥꯟꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯩ ꯇꯤꯡꯊꯣꯛꯂꯝꯃꯒ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯤ ꯂꯦꯛꯁꯤꯅꯥꯁꯨ ꯂꯟꯆꯦꯟꯕꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩ ꯏꯕꯣꯍꯜ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ 이해 어떻게보니다 그야다 농시리노 잉어세 아강 모자가 cep행만이네 ꯃꯂꯥꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯥꯕꯨꯡꯅ ꯉꯥꯡꯗꯅ ꯆꯪꯕꯤꯔꯛꯏꯗꯨꯕꯣ ꯕꯦꯝꯒ ꯕꯨꯡꯉꯣꯒꯗꯨꯕꯨ ꯂꯥꯛꯑꯕ꯭ꯔꯣ ꯂꯥꯛꯑꯦ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯅꯣꯛꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨꯅꯦ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯂꯩꯕꯥꯛ ꯂꯩꯗ ꯌꯦꯡꯂꯒ ꯏꯕꯣꯍꯜꯅ ꯑꯃꯨꯛ 이태이마 아이디 이차 런진버세 아이네 액복보 이차구문나 칼리버니고 온톡나 눅시자크레 잠자크레 오이바 레박 레이나 아모 이봉어다나 이차 눅시바나데고 아이디네 이차 누파다기 이차 빔나네 헤나 룸나 럭자리바니 눅시크레 동동히 낭라다나 온톡나 눅시자크레 아이디 말라서 녹라가 오이 제마 미나가 이차기 이야기 눅시바가이도 시오이라 말레 ꯈꯪꯍꯧꯗꯦ ꯃꯂꯥꯁꯨ ꯃꯆꯤꯟꯗ ꯊꯣꯛ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ ꯏꯕꯣꯍꯜ ꯃꯂꯥꯗ ꯌꯦꯡꯂꯒ ꯑꯩ ꯃꯃꯥ ꯅꯪꯁꯨ ꯅꯆꯥ ꯃꯥꯜꯂꯛꯑꯦꯅꯦ ꯋꯥ ꯁꯣꯏꯔꯦꯅꯦ ꯅꯪꯒꯤꯗꯣ ꯂꯩꯕꯥꯛ ꯂꯩꯅ ꯅꯣꯛꯂꯒ ꯁꯣꯏꯗꯦꯗ ꯏꯅꯥꯎꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩꯗꯤ ꯕꯦꯝꯁꯦ ꯍꯌꯦꯡꯋꯥꯏ ꯏꯃꯧꯅꯤ ꯈꯜꯂꯣꯏꯀꯣ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯀꯥꯏꯅꯅꯦ ꯈꯟꯖꯗꯧꯔꯤꯕꯅꯤꯀꯣ ꯃꯂꯥꯁꯨ ꯍꯔꯥꯎꯅ ꯑꯩꯈꯣꯏꯖꯨꯅꯤ ꯏꯆꯦꯃ ꯃꯣꯏꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯔꯒꯅꯦ ꯆꯥꯎꯅꯅꯦ ꯗꯨꯝꯗꯥꯡꯗꯅꯦ ꯍꯦꯛꯇ ꯍꯣꯡꯕꯤꯔꯗꯧꯅꯤ ꯃꯁꯤ ꯃꯉꯥꯏꯗꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯍꯥꯏꯕꯕꯣ ꯏꯕꯣꯍꯜ ꯍꯣꯏꯗꯨ ꯂꯩꯕꯥꯛ ꯂꯩꯒ ꯌꯥꯎꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯂꯟꯆꯦꯟꯕꯒ ꯂꯦꯛꯁꯤꯅꯥꯒꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯟꯆꯦꯟꯕꯗꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯊꯋꯥꯏ ꯇꯥꯅ ꯍꯥꯎꯅ ꯆꯥꯔꯤ ꯂꯦꯛꯁꯤꯅꯥꯗꯨ ꯆꯥꯔꯝꯕꯗꯒꯤ ꯊꯑꯣꯏꯅ ꯆꯥꯕ ꯂꯦꯞꯇꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯂꯩ ꯂꯟꯆꯦꯟꯕ ꯆꯥꯛ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯕꯥꯎꯜꯗꯒꯤ ꯑꯦꯟꯁꯥꯡ ꯈꯔꯒ ꯍꯥꯞꯊꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯁꯠ ꯌꯦꯡꯈꯠꯂꯛꯄꯗ ꯂꯦꯛꯁꯤꯅꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ ꯀꯩꯅꯣ ꯕꯦꯝ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯂꯦꯛꯁꯤꯅꯥ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯈꯗꯥꯡꯗ ꯉꯥꯛꯂꯒ ꯆꯥꯅꯤꯡꯗ꯭ꯔꯕ ꯅꯪꯅ ꯆꯥꯕꯗꯨꯗ ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯤ ꯑꯩꯅ ꯆꯥꯔꯒ ꯅꯪꯅ ꯊꯜꯂꯤꯕ ꯂꯣꯏꯔꯦꯍꯦ ꯂꯦꯛꯁꯤꯅꯥꯅ ꯑꯃꯨꯛ ꯆꯥꯛꯇꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯂꯣꯏꯗ꯭ꯔꯤꯌꯦ ꯆꯥꯛꯇꯣ ꯂꯣꯏꯔꯁꯨ ꯍꯥꯞꯄꯒꯦ ꯆꯥꯛ ꯌꯥꯝ ꯂꯩꯍꯧꯔꯤꯌꯦ ꯍꯌꯦꯡꯈꯩꯗꯤ ꯆꯥꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯗꯕꯅꯤ나 ꯆꯥꯁꯤꯜꯂꯨꯁꯦ ꯌꯥꯔꯦꯕ ꯕꯦꯝ ꯅꯪꯁꯨ ꯆꯥꯎꯒꯗꯧꯔꯒꯦ ꯌꯥꯔꯦ ꯅꯪ ꯆꯥꯋꯣ ꯁꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦꯕ ꯁꯦ ꯆꯥꯔꯣꯀꯣ ꯑꯩ ꯊꯟꯇ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ ꯃꯤ ꯁꯦ ꯅꯪꯁꯨ ꯆꯥꯎ ꯁꯦꯕ ꯑꯩ ꯏꯟꯕꯤꯒꯦ ꯁꯦ
ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯀꯣꯊꯔꯒ ꯕꯥꯎꯜꯗꯒꯤ ꯑꯦꯟꯁꯥꯡꯗꯣ ꯍꯥꯞꯊꯗꯨꯅ ꯇꯣꯠꯂꯝꯃꯤ꯫ ꯂꯦꯛꯁꯤꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯏꯁ ꯅꯪꯅ ꯏꯟꯕꯤꯗꯣꯏꯕ ꯌꯥꯏ ꯅꯪꯅ ꯏꯟꯕꯤꯔꯗꯤꯅꯦ ꯑꯩꯁꯨ ꯆꯥꯒꯦ꯫ ꯏꯟꯕꯤꯒꯦꯕꯁꯦ ꯁꯦ ꯌꯥꯗꯣ ꯂꯧꯅꯒꯗꯣ ꯁꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯗ ꯆꯥꯛ ꯏꯟꯕꯤꯕꯒꯨꯝ ꯂꯟꯆꯦꯟꯕꯅ ꯆꯥꯛꯇꯣ ꯐꯖꯅ ꯏꯟꯕꯤꯔꯝꯃꯤ꯫ ꯂꯦꯛꯁꯤꯅꯥ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯟꯆꯦꯟꯕꯕꯨ ꯃꯨꯅ ꯌꯦꯡꯕꯁꯨ ꯇꯣꯛꯂꯝꯗꯦ꯫ ꯆꯨꯝꯅ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯏꯜꯂꯛꯄ ꯆꯥꯛꯈꯣꯝꯗ ꯂꯟꯆꯦꯟꯕꯒꯤ ꯃꯈꯨꯠꯇꯣ ꯃꯌꯥꯅ ꯀꯛ ꯂꯥꯎꯅ ꯆꯤꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯈꯨꯠꯇꯨ ꯅꯥꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯂꯦꯛꯁꯤꯅꯥ ꯂꯟꯆꯦꯟꯕꯅ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯀꯜꯂꯒ ꯁꯨꯒꯠꯂꯒ ꯈꯥꯡꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯂꯝꯃꯤ꯫ ꯑꯁ ꯅꯥꯏꯅꯦ ꯕꯦꯝ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕꯕ ꯍꯥ ꯑꯐꯥꯎꯕꯤꯁꯤꯗꯤ ꯆꯨꯝꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯒ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯅ ꯆꯥꯔꯛꯏꯅꯦ ꯍꯤꯡꯆꯥꯕꯤ ꯍꯣ ꯍꯤꯡꯆꯥꯕꯤ꯫ ꯃꯥꯅꯦ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯑꯐꯥꯎꯕꯤꯅꯤ ꯁꯦ ꯆꯤꯛꯑꯒꯦ ꯑꯃꯨꯛꯀꯁꯨ ꯏꯜꯂꯛꯑꯣꯁꯦ ꯆꯤꯛꯑꯒꯦꯕ ꯆꯥꯔꯒꯦ꯫ ꯂꯦꯛꯁꯤꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯕꯨꯠ ꯁꯥꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯈꯨꯠ ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯅꯣꯛꯂꯒ ꯍꯩ ꯇꯧꯔꯛꯀꯅꯨꯀꯣ ꯍꯤꯡꯆꯥꯕꯤ ꯑꯌꯥ ꯁꯨꯝ ꯇꯥꯟꯅꯔꯛꯏꯅꯦ꯫ ꯂꯟꯆꯦꯟꯕ ꯃꯈꯨꯠꯇꯨ ꯊꯨꯅ ꯍꯥꯝꯂꯒ ꯀꯥ ꯃꯅꯨꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯀꯤꯆꯟꯗꯒꯤ ꯃꯃꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯃꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯉꯛꯂꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯇꯨꯁꯟꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯂꯟꯆꯦꯟꯕꯁꯨ ꯆꯥꯒ ꯇꯣꯛꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯇꯥꯜꯂꯛꯏꯅꯤꯅꯦ ꯑꯩꯕꯣ꯫ ꯂꯩꯕꯥꯛꯂꯩꯗꯣ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯀꯛꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯂꯦꯛꯁꯤꯅꯥꯁꯨ ꯁꯣꯝ ꯔꯨꯝꯗꯒꯤ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗꯨꯗ ꯂꯟꯆꯦꯟꯕꯗꯨ ꯅꯣꯛꯈꯤ ꯇꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯨ ꯏꯃꯥ ꯑꯥꯗꯩꯁꯦ ꯑꯁꯤꯅꯅꯦ ꯇꯥꯟꯅꯔꯛꯏꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ꯫ ꯃꯂꯥꯅ ꯑꯃꯨꯛ ꯍꯩ ꯕꯦꯝ ꯀꯩꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ꯫ ꯂꯦꯛꯁꯤꯅꯥꯁꯨ ꯃꯃꯥꯍꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯐꯥꯎ ꯍꯜꯂꯝꯗꯦ꯫ ꯑꯩ ꯕꯦꯝ ꯅꯠꯇꯦ ꯚꯨꯠꯅꯦ ꯚꯨꯠ ꯌꯥ ꯆꯥꯔꯒꯦ꯫ ꯃꯄꯥꯗ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥ ꯗꯦꯗꯤ ꯅꯪꯁꯨ ꯆꯥꯎꯔꯣ꯫ ꯏꯕꯣꯍꯜꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯉꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯁꯤꯟꯅꯔꯒ ꯚꯨꯠ ꯆꯥꯟꯕꯤꯌꯨ ꯑꯩ ꯀꯤꯖꯩꯀꯣ꯫ ꯂꯦꯛꯁꯤꯅꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯅꯪ ꯆꯥꯕꯤꯔꯔꯣꯏꯒꯦ꯫ ꯃꯇꯧꯗꯨꯗ ꯂꯩꯕꯥꯛꯂꯩꯁꯨ ꯃꯂꯥꯁꯨ ꯂꯣꯏꯅ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯗꯤ ꯁꯛꯂꯣꯟ ꯄꯨꯕꯤ ꯃꯌꯥ ꯍꯩꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕꯅꯤ꯫ ꯇꯞꯅ ꯆꯠꯍꯟꯅꯤꯡꯕ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯊꯨꯅ ꯆꯠꯂꯤꯕꯣꯏ ꯃꯅꯤꯡꯉꯤ꯫ ꯊꯨꯅ ꯌꯧꯍꯟꯅꯤꯡꯕ ꯀꯅꯥ ꯑꯃꯗꯅ ꯇꯞꯅ ꯂꯦꯡꯉꯝ ꯁꯪꯉꯝꯗꯅ ꯆꯠꯂꯤꯕꯣꯏ ꯃꯅꯤꯡꯍꯜꯂꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯥꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯉꯁꯤꯗꯤ ꯂꯟꯆꯦꯟꯕꯒꯤ ꯆꯠꯀꯗꯕꯒꯤ ꯄꯨꯡꯖꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯠꯅꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯏꯌꯔꯄꯣꯔꯠꯇ ꯂꯦꯞꯂꯔꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅ ꯃꯤꯔꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯆꯠꯈ꯭ꯔꯒꯅꯤ ꯃꯊꯟꯇ ꯃꯌꯨꯝꯗ ꯂꯩꯍꯧꯔꯅꯤ ꯃꯃꯥ ꯃꯆꯥ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯂꯩꯖꯕꯗꯣ ꯃꯇꯝ ꯈꯔꯗꯤ ꯐꯪꯂꯔꯣꯏꯀꯣ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯁꯤꯟꯊꯅ ꯃꯆꯥꯅ ꯊꯧꯖꯥꯜ ꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪ ꯏꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ꯫ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯧ꯫ ꯅꯍꯩꯗꯅꯦ ꯄꯨꯛꯅꯤꯡ ꯆꯪꯉꯨꯀꯣ꯫ ꯆꯠꯂꯣ ꯅꯪ ꯄꯥꯕꯨꯡꯒꯅꯦ ꯏꯃꯥꯒꯅꯁꯨ ꯈꯨꯔꯨꯝꯃꯨ ꯏꯕꯨꯡꯉꯣ꯫ ꯂꯩꯕꯥꯛꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯏꯟꯂꯤꯕ ꯏꯟꯅꯐꯤꯗꯨꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯄꯥꯕꯨꯡ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯏꯕꯣꯍꯜꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯎꯞꯂꯤꯕ ꯁ꯭ꯄꯦꯛꯇꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯃꯄꯤꯗꯨ ꯔꯨꯃꯥꯜꯅ ꯇꯩꯊꯣꯛꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯌꯦꯡꯉꯨꯍꯩ ꯅꯪꯅꯦ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯕꯗꯅꯦ ꯄꯥꯕꯨꯡꯗ ꯄꯥꯎ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ꯫ ꯐꯣꯟꯗꯩ ꯇꯣꯏꯅꯗꯤ ꯇꯧꯔꯛꯀꯅꯨꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯗꯔꯀꯥꯔ ꯂꯩꯕ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯄꯥꯕꯨꯡ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯎꯀꯣ꯫ ꯂꯟꯆꯦꯟꯕꯁꯨ ꯇꯞꯅ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯍꯥꯏꯖꯔꯛꯀꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯦꯛꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯅ ꯂꯟꯆꯦꯟꯕꯕꯨ ꯃꯤꯠꯐꯝ ꯑꯃꯠꯇꯁꯨ ꯆꯥꯏꯊꯣꯛꯇꯅ ꯌꯦꯡꯅꯕ ꯂꯥꯛꯅꯔꯤ꯫ ꯂꯟꯆꯦꯟꯕꯗꯨ ꯃꯂꯥꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯒ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫
ꯃꯂꯥꯁꯨ ꯃꯄꯤ ꯁꯤꯟꯊꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯨꯀꯣ ꯏꯃꯥꯒꯤ ꯕꯣꯔꯗꯒꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯑꯍꯣꯏ ꯏꯃꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯟꯆꯦꯟꯕꯗꯨ ꯂꯤꯛꯁꯤꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯕꯦꯝ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯤꯛꯁꯤꯅꯥ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯉꯛꯇꯦ ꯃꯃꯤꯠꯇꯨꯅꯗꯤ ꯌꯦꯡꯕ ꯂꯦꯞꯂꯝꯗꯦ ꯏꯕꯣꯍꯜ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯝ ꯂꯟꯆꯦꯟꯕꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯅꯦ ꯂꯟꯆꯦꯟꯕꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯛꯁꯤꯅꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥ ꯂꯩꯕꯅꯤꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯂꯦꯞꯂꯒ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯕꯦꯝ ꯀꯩꯅꯣ ꯅꯪꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯗꯨꯕꯣ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕꯁꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯕ IAS ꯍꯥꯏꯕꯗꯣ ꯑꯣꯏꯅꯕꯅꯤꯅꯦ ꯕꯦꯝ ꯃꯂꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯎꯌꯨꯡꯒꯨꯝꯅ ꯌꯨꯡꯂꯒ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯕꯗꯨꯗ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯊꯤꯡꯂꯒ ꯑꯩꯃ ꯕꯦꯝ ꯂꯟꯆꯦꯟꯕꯅ ꯀꯧꯔꯤꯅꯦ ꯅꯪꯕꯣ ꯂꯟꯆꯦꯟꯕ ꯃꯃꯥ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯄꯥꯕꯨꯡ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯕꯦꯝꯁꯦ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯕꯣꯍꯜꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪ ꯁ꯭ꯇꯗꯤꯗꯣ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯕꯦꯝꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯍꯧꯔꯤꯁꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯑꯍꯣꯏ ꯄꯥꯕꯨꯡ ꯕꯦꯝ ꯑꯩ ꯆꯪꯉꯒꯦꯀꯣ ꯂꯟꯆꯦꯟꯕ ꯃꯥꯒꯤ ꯇ꯭ꯔꯣꯂꯤꯗꯣ ꯏꯜꯂꯒ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯂꯦꯛꯁꯤꯅꯥꯗꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯔꯨꯕꯒꯨꯝ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤꯅ ꯂꯟꯆꯦꯟꯕꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯏ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯄꯥꯈꯠꯅ ꯃꯄꯥꯗ ꯍꯪꯂꯛꯏ ꯗꯦꯗꯦ ꯂꯟꯗꯦ ꯂꯩꯕꯥꯛ ꯂꯩꯅ ꯑꯣꯏꯅ ꯍꯧꯖꯤꯛꯇ ꯆꯪꯈ꯭ꯔꯤꯕꯗꯨꯕꯨ ꯕꯦꯝ ꯅꯪꯕꯨ ꯎꯍꯧꯗ꯭ꯔꯕꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯂꯦꯛꯁꯤꯅꯥꯗꯣ ꯃꯃꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯄꯥꯈꯠꯅ ꯂꯟꯆꯦꯟꯕꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯂꯟꯆꯦꯟꯕ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯅꯤꯡꯗꯒꯤ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯔꯒ ꯂꯟꯆꯦꯟꯕ ꯅꯪ ꯆꯠꯈꯤꯅꯨ ꯂꯟꯆꯦꯟꯕ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯑꯩ ꯉꯝꯂꯣꯏꯌꯦ ꯂꯟꯆꯦꯟꯕꯁꯨ ꯆꯞ ꯂꯦꯞꯂꯒ ꯂꯦꯛꯁꯤꯅꯥꯒꯤ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯕꯦꯝ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯖꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕꯅꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯂꯦꯛꯁꯤꯅꯥ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯀꯞꯂꯒ ꯌꯥꯔꯣꯏ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯏꯕꯣꯍꯜꯗꯣ ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯄꯅꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯊꯦꯝꯗꯕ ꯌꯥꯗꯕꯅꯤꯅ ꯊꯦꯝꯂꯛꯂꯝꯃꯤ ꯕꯦꯝ ꯂꯟꯆꯦꯟꯕꯁꯦ ꯄꯨꯟꯁꯤꯒꯤ ꯆꯠꯀꯗꯧꯕ ꯅꯠꯇꯦꯅꯦꯍꯦ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ ꯃꯥꯅ ꯑꯥꯗ ꯂꯩꯈ꯭ꯔꯁꯨ ꯐꯣꯟ ꯇꯧꯔꯛꯀꯗꯣꯏꯁꯤꯗꯤ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣꯁꯦ ꯐ꯭ꯂꯥꯏꯠ ꯄꯥꯏꯕꯒꯤꯅꯦ ꯃꯇꯝ ꯌꯧꯔꯛꯑꯦ ꯂꯦꯛꯁꯤꯅꯥꯁꯨ ꯀꯞꯄ ꯂꯦꯞꯄꯝꯗꯦ ꯀꯞꯅ ꯀꯞꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯗꯦꯗꯤ ꯂꯟꯆꯦꯟꯕꯁꯦ ꯆꯠꯍꯜꯂꯝꯒꯨꯝꯁꯦ ꯑꯩ ꯃꯥ ꯎꯗ꯭ꯔꯗꯤ ꯌꯥꯝ ꯋꯥꯅꯤꯌꯦ ꯗꯦꯗꯤ ꯂꯦꯛꯁꯤꯅꯥꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯍꯤꯛ ꯍꯤꯛ ꯑꯗꯨꯃꯛ ꯀꯞꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯏꯕꯣꯍꯜꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯕꯥꯛ ꯂꯩꯒ ꯃꯂꯥꯒꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ ꯂꯟꯆꯦꯟꯕꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯄꯤꯔꯥꯡ ꯃꯍꯥꯛꯇꯨ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯤ ꯇꯥꯔꯛꯀꯅꯨ ꯍꯥꯏꯔꯕꯁꯨ ꯌꯥꯔꯝꯗꯦ ꯂꯟꯆꯦꯟꯕ ꯃꯄꯤꯗꯨ ꯃꯃꯥꯍꯣꯏ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯕꯦꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯤ ꯑꯩ ꯍꯣꯔꯦꯟ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯅꯨ ꯂꯟꯆꯦꯟꯕ ꯅꯪ ꯆꯠꯈ꯭ꯔꯅꯨꯋꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯀꯟꯅ ꯌꯥꯜꯂꯝꯃꯤ ꯏꯕꯣꯍꯜ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯕꯦꯝ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯣ ꯃꯤ ꯄꯨꯡ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤꯅꯦ ꯂꯦꯛꯁꯤꯅꯥꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯄꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯗꯦꯗꯤ ꯃꯥ ꯑꯝꯇ ꯈꯥꯝꯃꯣ ꯃꯥ ꯆꯠꯍꯜꯂꯒꯨꯝꯁꯦ ꯗꯦꯗꯤ ꯁꯤ ꯄ꯭ꯂꯤꯖ ꯃꯥ ꯑꯝꯇ ꯈꯥꯝꯃꯣ ꯗꯦꯗꯤ ꯏꯕꯣꯍꯜꯅ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ ꯃꯥ ꯆꯠꯈꯤꯅꯕ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯂꯟꯆꯦꯟꯕ ꯃꯄꯤ ꯁꯤꯟꯊꯅ ꯂꯦꯛꯁꯤꯅꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯦꯡꯂꯝꯂꯒ ꯊꯨꯅ ꯆꯪꯈꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯦꯝ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯞꯄꯤꯅꯣ ꯂꯥꯛꯑꯣꯁꯦ ꯍꯜꯂꯁꯤ ꯂꯥꯛꯑꯣꯁꯦ ꯂꯦꯛꯁꯤꯅꯥꯗꯣ ꯂꯩꯕꯥꯛ ꯂꯩꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟꯗꯨꯅ ꯅꯦꯅꯦ ꯂꯟꯆꯦꯟꯕꯁꯦ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨ ꯑꯩꯅ ꯅꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯂꯦꯛꯁꯤꯅꯥ ꯑꯣꯛ ꯍꯦꯛ ꯈꯣꯡꯅ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯆꯔꯤ
ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ ꯐꯅꯃꯛ ꯑꯐꯕ ꯊꯕꯛꯀꯤ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯎꯗꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯀꯔꯝ ꯂꯥꯞꯅ ꯃꯅꯥꯛꯇꯒꯤ ꯆꯠꯍꯟꯅꯤꯡꯅꯤ ꯁꯣꯝꯗꯁꯨ ꯑꯦꯗꯤꯁꯟꯒꯤ ꯑꯦꯂꯤꯅꯥꯒꯁꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯏꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯆꯦꯟꯊꯃꯤꯟꯅꯔꯛꯂꯝꯃꯤ ꯄ꯭ꯔꯤꯇꯝꯅ ꯑꯦꯗꯤꯁꯟꯗ ꯚꯥꯏ ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯑꯁ ꯌꯥꯔꯣꯏꯃꯤ ꯚꯥꯏ ꯅꯪ ꯁꯥꯎꯔꯅꯕ ꯑꯩꯈꯣꯏ ꯑꯦꯂꯤꯅꯥ ꯁꯥꯎꯔꯅꯤ ꯇꯧꯕꯅꯤ ꯅꯨꯡꯁꯤꯗꯦ ꯃꯔꯨꯞꯅꯦꯕ ꯃꯔꯨꯞꯅꯦ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯔꯦ ꯎꯔꯨ ꯎꯪꯈ꯭ꯔꯦꯕ ꯚꯥꯏ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯍꯥꯏꯕꯗꯣ ꯉꯛꯇ꯭ꯔ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯗ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯚꯥꯏ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯈꯪꯂꯛꯂꯕ ꯃꯤꯀꯨꯞꯁꯤꯗꯅꯦ ꯅꯨꯡꯁꯤ ꯌꯥꯊꯪ ꯑꯃꯠꯇ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯄ꯭ꯔꯤꯇꯝꯅ ꯑꯦꯗꯤꯁꯟꯗ ꯌꯦꯡꯂꯒ ꯑꯣꯏꯅꯤꯕ ꯑꯩꯗꯤ ꯉꯍꯥꯟ ꯍꯥꯏꯕꯤꯗ꯭ꯔꯣ ꯑꯦꯂꯤꯅꯥꯅ ꯅꯪ ꯅꯨꯡꯁꯤꯖꯩꯌꯦꯅ ꯅꯪꯅ ꯈꯪꯖꯗꯕ ꯅꯠꯇ꯭ꯔꯣ ꯒꯗꯥ ꯍꯣꯏ ꯚꯥꯏ ꯑꯩꯁꯦ ꯈꯔꯗꯤ ꯁꯤꯡꯕ ꯋꯥꯠꯄ ꯖꯥꯠꯅꯤ ꯏꯁ ꯄꯪꯉꯦꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯃꯁꯛꯁꯤꯒ ꯑꯧ ꯑꯗꯨꯃꯛꯁꯨ ꯍꯥꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯁꯛꯁꯤꯒ ꯈꯔ ꯑꯗꯨꯝ ꯅꯥꯞꯄꯅꯤꯗ ꯅꯥꯞꯄꯦ ꯅꯣꯏ ꯅꯥꯄꯥꯃꯨꯛ ꯅꯥꯞꯄꯦ ꯑꯦꯗꯤꯁꯟꯗꯣ ꯄ꯭ꯔꯤꯇꯝꯒꯤ ꯃꯑꯣꯡꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯗꯨꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯕꯥꯗꯩ ꯑꯩꯅ ꯈꯔꯗꯤ ꯍꯦꯜꯂꯝꯅꯤꯗ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯃꯇꯨ ꯑꯃ ꯐꯪꯈꯤꯕꯗꯩ ꯃꯁꯤ ꯅꯣꯏꯁꯨ ꯊꯤꯔꯣ ꯅꯨꯄꯤ ꯀꯣꯏꯔꯒ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯍꯥꯏꯕꯤꯔꯅꯨ ꯍꯥꯏꯔꯤ ꯄ꯭ꯔꯤꯇꯝꯁꯨ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯦꯗꯤꯁꯟꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯝꯃꯤ ꯁꯣꯝꯗꯅ ꯏꯆꯟꯗꯣ ꯔꯣꯁꯟꯕꯨ ꯀꯧꯔꯒ ꯆꯦꯜꯂꯛꯂꯝꯃꯤ ꯗꯥ ꯔꯣꯁꯟ ꯑꯥꯎ ꯏꯆꯟ ꯀꯩ ꯂꯩꯔꯒꯦ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯆꯥꯛꯀ ꯂꯣꯏꯔꯕ ꯍꯥꯏꯕꯅꯤꯃꯦ ꯏꯆꯟ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯅꯠꯇꯦ ꯗꯥ ꯔꯣꯁꯟ ꯅꯪ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯊꯤꯕ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯔꯣꯁꯟꯗꯣ ꯁꯛꯐꯝ ꯈꯪꯍꯟꯖꯤꯜꯂꯤ ꯏꯆꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ ꯀꯩꯅꯣ ꯂꯩꯔꯤꯗꯨꯕꯣ ꯂꯥꯛꯑꯣ ꯃꯤ ꯉꯥꯏ ꯂꯩꯍꯧꯔꯕꯅꯦ ꯂꯥꯛꯑꯒꯦ ꯅꯠꯇꯦ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯆꯟꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯏꯆꯟꯗꯣ ꯄ꯭ꯔꯞ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯒ ꯏꯃꯥ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯆꯥ ꯂꯣꯜꯂꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯏꯆꯟꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯨꯃꯥꯡꯗ ꯔꯣꯁꯟꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕ ꯔꯣꯁꯟꯒꯤ ꯃꯃꯥꯗꯣ ꯂꯦꯞꯈꯠꯂꯒ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥꯕꯨ ꯎꯖꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯆꯥꯕꯨ ꯌꯦꯡꯖꯔꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯑꯆꯧꯕ ꯅꯪ ꯏꯃꯥ ꯕꯕꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯔꯣꯁꯟꯅ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯁꯠ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯃꯐꯝꯗꯨꯗ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯈꯔ ꯂꯥꯞꯅ ꯊꯝꯈꯤꯁꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯃꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯨꯡꯅ ꯁꯨꯞꯅꯒꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤꯅꯦ ꯔꯣꯁꯟ ꯑꯃꯨꯛ ꯁꯥꯎꯔꯞꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯅꯠꯇꯦꯗꯤ ꯑꯩ ꯍꯥꯏꯈꯤꯗꯦꯗꯅ ꯑꯩ ꯑꯆꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯄꯥꯝꯃꯤ ꯁꯤꯒꯤ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯃꯗꯨ ꯄꯨꯝꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯂꯣꯅꯦ ꯅꯪꯕꯣ ꯏꯃꯥꯒꯤ ꯕꯕꯥꯒꯤ ꯈꯟꯗ꯭ꯔꯁꯨ ꯑꯃꯠꯇ ꯉꯥꯏꯔꯤꯕꯤ ꯅꯪꯒꯤ ꯅꯆꯟꯗꯣ ꯑꯗꯨꯒꯤꯗꯤ ꯈꯜꯂꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯄꯨꯡ ꯐꯥꯔꯤꯗꯣ ꯅꯪꯅ ꯃꯕꯨꯡ ꯑꯃꯅꯤ ꯍꯥꯏꯅꯅꯦ ꯁꯦꯟꯅꯖꯕꯗꯣ ꯏꯃꯥꯁꯨ ꯄꯥꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯏꯆꯟ ꯏꯃꯨꯡꯗꯒꯤ ꯒ꯭ꯂꯥꯁ ꯑꯅꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯆꯥꯗꯣ ꯄꯤꯔꯒ ꯏꯃꯥ ꯆꯥ ꯊꯛꯁꯤ ꯍꯣꯏ ꯏꯕꯦꯝꯃ ꯏꯆꯥꯅ ꯋꯥꯅ ꯆꯥꯒ ꯑꯃꯨꯛ ꯂꯣꯜꯂꯨꯔꯦ ꯇꯧꯔꯤꯁꯦ ꯆꯥ ꯈꯛ ꯂꯣꯟꯕꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣꯗ ꯏꯃꯥ ꯔꯣꯁꯟꯒꯤ ꯃꯃꯥꯗꯨꯁꯨ ꯅꯣꯛꯂꯒ ꯍꯣꯏꯗ ꯑꯗꯣ ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯆꯟ ꯀꯧꯋꯦ ꯏꯃꯥ ꯑꯣ ꯏꯃꯥꯒꯤꯁꯨꯅꯦ ꯑꯥꯗ ꯅꯕꯨꯡꯁꯤꯒꯤ ꯃꯆꯟꯅꯨꯄꯤ ꯅꯪꯒꯨꯝꯕꯤ ꯑꯃ ꯂꯩꯍꯧꯋꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤꯗꯅ ꯏꯆꯟ ꯍꯔꯥꯎꯅ ꯍꯣꯏ ꯏꯃꯥ ꯆꯠꯂꯨꯁꯦ ꯌꯥꯏꯌꯦ ꯔꯣꯁꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯗꯥ ꯔꯣꯁꯟ ꯆꯠꯂꯨꯁꯤꯀꯣ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯍꯩ ꯏꯁꯤꯡ ꯁꯤꯡꯉꯗꯅ ꯆꯪꯉꯨ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯁꯤꯗ ꯏꯆꯟꯗꯣ ꯔꯣꯁꯟꯅ ꯈꯣꯟ ꯀꯜꯂꯛꯄꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯤꯔꯨꯛ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯔꯣꯁꯟꯒꯤ ꯃꯃꯥꯅ ꯔꯣꯁꯟꯗ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣꯅꯦ ꯑꯗꯣꯝꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯧꯅꯕ꯭ꯔꯅꯦ ꯃꯤ ꯑꯉꯥꯡꯁꯤꯗ ꯑꯉꯥꯡ ꯑꯣꯏꯕꯤꯅꯦ ꯆꯦꯔꯤꯁꯦ ꯁꯤꯒꯨꯝꯕꯗ ꯌꯥꯎꯕꯒꯤꯅꯦ ꯃꯥꯏ ꯃꯊꯧ ꯅꯠꯇꯦꯅ ꯌꯥꯔꯦ ꯏꯃꯥꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯟꯊꯧ ꯀꯩꯗꯧꯕꯒꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ
Ima babana nachanupido karamna senagane. Asi hairaga mamado nungaitana nonthaduna leirami.